एक्सप्लेनर इन मणिपुरीना ngasi mayamgi mamangda thagatjagadauriba film asi hanadagi puktum tongali haibi yai ko hanadagi pora tongali haibi yai haibadi sigi video editing torapa matamda 90% di video oeba 20% around 10 to 20 na screenshot sijinaraga tauba editing ni ada copyright su soktanaba leithok leisin toroga yam wana semjaba video neba hoi yamnabudi sangba oide haide cinema amagi sangda minute yankai sangba humbu sangba thagat nariba adugumba mayamdi oide 25-30 minute adumaina asangba oibane film je adu film je yenga matungda sigi format ta thagat piru hai taragati mayamna comment section da ibiramo ai sigi format ta dum thagat chanaba honage haide film ama kaigumba ina part 1 khaidoga 2 khaidoga thagale agaju maximum yawgadori je video clip hapage maximum video clip se adugi video clip hamna matamda matam khara sangpa yai adugi matam sangpaduda amuksu matam je kaino je yamna break lakado oitaragadi aina kaino da screenshot khata oiba video thagalaga ju maraktu thagat paugeba loina thakani habidi nataba main focus ti kaino hai taragadi video je thagalakpa matamda explain to video akoina youtube ta thagaliba jigi aigi site tagi di maximum 80% video yauna bo honaraneba adu ngasi dagi oina ai ngasi gi thagaliba video je yengbiraga mayamna comment pibiro ai maximum 90% 80 to 90% video coverage pijaraban thank you explainer in manipuri na ngasi mayamgi mamangda puduna lagliba film masigi maming Pirates of Caribbean Dead Man Tales No Tales film asi 2017 da release tawkhirami loinana IMDb rate na 6.5 out of 10 ni film asi gi haurakpada Will Turner gi machanupa Henry Turner bu ulammi hojik Henry sahi 12 sure mahakna mapabu shrap tagi kanba pamli shrap asi gi matungina mapana sahi 10 gi manungda nongma khakta kangphanda khong thamba yagani mahakna mapagi leifambu khangkhirami maram maduna mapa leiba flying dutchman jahaz ki manak yauna samudra gi manungda changkhirami mahakna flying dutchman da hairami nang mafam asira kari gi laglibano mafam asi shrap senba mafam amani henry na aina adombu shrap asidagi kokhangani hairami mapana madu oithoktabani hairami makhata na machanupana aina shrap asi kamaina kokhangani haiba khangle hojik aina thigadoriba asi trident of Poseidon ni masi phanglabadi adom shrap asi dagi soidana kokani Poseidon asi samudragi ningthauni mahakna pairiba trisul adugi maming trident of Poseidon kawi karigumba trisul asi Henry na phanglabadi soidana mapabu shrap asi dagi kokpa yagani haiba asi Henry na thajari Will Turner na hairami samudra gi ningthau Poseidon gi trisul kanana su thiba ngamloi matang asida Henry na hairami thabak asigi damak Jack Sparrow gi mateng laugani mapana Jack Sparrow dagi lapna layu hairam laga machada mapagi lik ama piraba tungda machabu mafam adu dagi chalhankhirami hojik tapna matam haurakpadagi chahi 9 sure Henry su pakhang phare amadi England gi Royal Navy amada thabak tawrami jahaz asina pirate singi matung inaduna lagli matam maduda Henry na makoi gi jahaz asi Devil Triangle gi manak naksilakpa urammi mahakna athuba matamda paw asi jahaz adugi captain da haikhirami ngasi phawwa Devil Triangle dagi hingna thoklakpa mi amadi jahaz yaudri jahaz ki captain na Henry gi mathakta saurami loinana mahakpu jail da thajinkhirami hojik makoi su jahaz adu Devil Triangle manung changba horaklammi makhoina makhoigi mamangda akai atoi oiba jahaz ama urami jahaz asi saljar gi jahaz ni hairiba jahaz asi phatraba atma mayam amana leiba jahaz ni saljar gi atma gi lanmi sing aduna makhoigi mathakta attack tawduna England gi jahaz crew sing adu hatkhirami matam maduda saljar na Henry phajinduna thamba mafam aduda chatlammi mahakna jail adugi manung changba matamda Jack ki wanted thaba poster ama urami matang aduda Henry na ai Jack Sparrow kanna thiri haina saljar da hairami saljar na hairami Jack Sparrow gi manakta compass ama leibani
ꯀꯝꯄꯥꯁ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯤꯡꯈꯥ ꯇꯝꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯣꯏ꯫ ꯑꯩꯅ ꯖꯍꯥꯖ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯃꯤ ꯑꯃꯗꯤ ꯍꯤꯡꯅ ꯊꯝꯃꯤ, ꯃꯔꯝꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃ ꯂꯩꯍꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯈꯥ ꯇꯥꯅ ꯁꯥꯜꯖꯥꯔꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯕꯨ ꯐꯪꯅꯕ ꯊꯤꯌꯨ, ꯑꯃꯗꯤ ꯁꯥꯜꯖꯥꯔꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯊꯣꯛꯄ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯌꯨ, ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯁꯥꯜꯖꯥꯔ ꯅꯤꯡꯈꯥ ꯇꯝꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯃꯤꯠ ꯎꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯟ ꯃꯥꯔꯇꯤꯟ ꯖꯦꯜ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯎꯠꯂꯤ, ꯃꯃꯤꯡꯅ ꯀꯔꯤꯅꯥ ꯁ꯭ꯃꯤꯊ ꯀꯧꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯊꯥ ꯊꯋꯥꯏꯃꯤꯆꯥꯛ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯀꯤ ꯃꯇꯥꯡꯗ ꯈꯪꯕ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯖꯥꯗꯨꯒꯔ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯁꯤ ꯄꯤꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯀꯔꯇꯤꯅꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯥꯏꯂꯦꯟ ꯑꯃꯗ ꯕꯦꯡꯛ ꯑꯃ ꯂꯩꯕ ꯎꯠꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯕꯦꯡꯛ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯍꯨꯔꯥꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ, ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯃꯑꯣꯡꯗ ꯕꯦꯡꯛ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯍꯥꯡꯗꯣꯛꯄ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯡꯛ ꯑꯗꯨ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯟꯕ ꯖꯥꯠꯅꯤ꯫ ꯃꯄꯥꯟ ꯊꯪꯕꯔꯣꯝꯗ ꯖꯦꯛꯀꯤ ꯃꯤꯁꯤꯡꯅ ꯖꯦꯛꯀꯤ ꯁꯤꯒꯅꯦꯜ ꯉꯥꯏꯔꯤ꯫ ꯈꯪꯍꯧꯗꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯦꯡꯛ ꯑꯃꯗꯤ ꯕꯦꯡꯛ ꯊꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯃꯊꯟꯇ ꯉꯥꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯩꯖ ꯁꯤꯡꯖꯕ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯣꯔ ꯑꯃꯗ ꯂꯥꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯀꯔꯤꯅꯥ ꯁ꯭ꯃꯤꯊꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯦꯛ ꯁ꯭ꯄꯦꯔꯣꯗꯤ ꯈꯗ꯭ꯔꯛ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤꯅꯥꯕꯨ ꯔꯣꯌꯦꯜ ꯒꯥꯔꯗꯁꯤꯡꯗ ꯁꯤꯟꯅꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯁꯪꯒꯣꯜꯅꯆꯤꯡꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯕ꯭ꯔꯤꯖ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ, ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨ ꯀꯥꯏꯕꯗꯒꯤ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯁꯅꯥ ꯂꯨꯄꯥꯒꯤ ꯕꯣꯛꯁ ꯃꯊꯛꯇ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯀꯣꯏꯟ ꯑꯃꯈꯛꯇꯪ ꯐꯪꯈꯤꯔꯝꯃꯤ꯫ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯄ ꯃꯔꯝꯅ ꯂꯝꯕꯤꯗ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯃꯅꯥꯛꯇ ꯖꯍꯥꯖꯁꯨ ꯂꯩꯇꯦ, ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯕ꯭ꯂꯦꯛ ꯄꯔꯜ ꯖꯍꯥꯖ ꯕꯣꯇꯜ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯗꯨ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯎꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯥꯒꯤ ꯃꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯕ ꯉꯝꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯦꯅꯔꯤꯕꯨ ꯎꯠꯂꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯖꯍꯥꯖꯀꯤ ꯑꯀꯥꯏ ꯑꯇꯣꯏ ꯎꯁꯤꯡ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯦꯅꯔꯤꯗ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪꯒꯤ ꯅꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯪꯏ ꯅꯪ ꯃꯤꯆꯦꯜ ꯑꯃꯅꯤ꯫ ꯅꯪꯒꯤ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯕ ꯅꯠꯇ꯭ꯔ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯑꯁꯤ ꯅꯪ ꯈꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯛꯅꯕꯅꯤ ꯑꯃꯗꯤ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯀꯔꯤꯅꯥꯅ ꯅꯔꯁ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯍꯦꯅꯔꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯍꯦꯅꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯀꯔꯤꯅꯥꯅ ꯈꯪꯂꯝꯃꯤ꯫ ꯀꯔꯤꯅꯥꯅ ꯍꯦꯅꯔꯤꯗ ꯍꯪꯂꯝꯃꯤ, ꯅꯪ ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯪꯕꯒꯦ ꯍꯥꯏꯅ꯫ ꯍꯦꯅꯔꯤꯅ ꯍꯥꯏꯔꯝꯃꯤ, ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜꯒꯤ ꯃꯇꯦꯡꯅ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯁ꯭ꯔꯥꯞ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯃꯨꯊꯠꯄ ꯌꯥꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯥ ꯁ꯭ꯃꯤꯊꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯍꯦꯅꯔꯤꯗ ꯎꯠꯂꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯎꯔꯤ꯫ ꯀꯔꯤꯅꯥꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯐꯥꯎꯕ ꯃꯦꯞ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯄꯥꯕ ꯉꯝꯗ꯭ꯔꯤ, ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯁꯤ ꯊꯋꯥꯏꯃꯤꯆꯥꯛꯀꯤ ꯃꯔꯛꯇ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯐꯪꯕ ꯄꯥꯝꯂꯕꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯑꯁꯤ ꯕꯥꯔ ꯑꯃꯗ ꯆꯪꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯨ ꯊꯛꯅꯕ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯝꯄꯥꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯣꯟꯊꯣꯛꯂꯕ ꯇꯨꯡꯗ
ꯌꯨ ꯕꯣꯇꯜ ꯑꯃ ꯐꯪꯈꯤꯔꯝꯃꯤ꯫ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯀꯝꯄꯥꯁ ꯑꯁꯤ ꯌꯣꯟꯊꯣꯛꯄ ꯃꯔꯝꯅ ꯉꯁꯤ ꯐꯥꯎꯕ ꯗꯦꯚꯤꯜ ꯇ꯭ꯔꯥꯏꯡꯒꯜ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯜꯖꯥꯔ, ꯃꯥꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃꯗꯤ ꯖꯍꯥꯖ ꯅꯤꯡꯈꯥ ꯇꯝꯅ ꯊꯣꯛꯂꯛꯈꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯄꯥꯛ ꯆꯥꯎꯔꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯔꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯑꯃꯗꯤ ꯀꯔꯤꯅꯥ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯅ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯐꯥꯁꯤ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯔꯤ ꯑꯃꯗꯤ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯖꯍꯥꯖ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯄꯣꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜ ꯊꯤꯕ ꯄꯥꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯃꯨꯗ꯭ꯔꯒꯤ ꯃꯌꯥꯏꯗ ꯕꯥꯔꯕꯣꯁꯥꯒꯤ ꯖꯍꯥꯖ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯕꯥꯔꯕꯣꯁꯥꯒꯤ ꯃꯅꯥꯛꯇ ꯖꯍꯥꯖ 10ꯃꯨꯛ ꯍꯦꯟꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯑꯥꯠꯃꯥ ꯃꯌꯥꯝꯒꯤ ꯖꯍꯥꯖ ꯍꯥꯏꯕꯗꯤ ꯁꯥꯜꯖꯥꯔꯒꯤ ꯖꯍꯥꯖꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ 3ꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯕꯥꯔꯕꯣꯁꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯥꯠꯃꯥ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯕꯁꯤ ꯕꯥꯔꯕꯣꯁꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯥꯗꯨꯒꯔꯅꯤ ꯑꯃꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯖꯥꯗꯨꯒꯔꯅꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯃꯤ ꯅꯠꯇꯦ, ꯄ꯭ꯔꯦꯠ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯕꯨ ꯊꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅꯤꯡꯂꯕꯗꯤ ꯃꯁꯤꯒꯤ ꯀꯝꯄꯥꯁ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯀꯝꯄꯥꯁ ꯑꯁꯤꯅꯤ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯕꯥꯔꯇꯦꯟꯗꯔꯗ ꯄꯤꯈꯤꯕꯗꯨ ꯍꯧꯖꯤꯛ ꯕꯥꯔꯇꯦꯟꯗꯔ ꯑꯗꯨꯅ ꯖꯥꯗꯨꯒꯔꯅꯤ ꯑꯁꯤꯗ ꯌꯣꯟꯊꯣꯛꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯀꯝꯄꯥꯁ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯪ ꯁꯥꯜꯖꯥꯔ ꯃꯅꯥꯛ ꯌꯧꯅ ꯆꯠꯄ ꯉꯝꯒꯅꯤ ꯑꯃꯗꯤ ꯀꯝꯄꯥꯁ ꯑꯁꯤ ꯁꯥꯜꯖꯥꯔꯗ ꯄꯤꯌꯨ, ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯥꯠꯂꯣꯏ ꯑꯃꯗꯤ ꯅꯪꯒꯤ ꯖꯍꯥꯖ ꯑꯗꯨꯁꯨ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯤ꯫ ꯕꯥꯔꯕꯣꯁꯥꯅ ꯀꯝꯄꯥꯁ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯥꯜꯖꯥꯔꯒꯤ ꯃꯅꯥꯛ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯥꯔꯕꯣꯁꯥꯅ ꯀꯝꯄꯥꯁ ꯑꯗꯨ ꯁꯥꯜꯖꯥꯔꯗ ꯎꯠꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯁꯤ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯀꯝꯄꯥꯁꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯜꯖꯥꯔꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯀꯝꯄꯥꯁ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯖꯦꯛ ꯁ꯭ꯄꯦꯔꯣꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕ ꯇꯨꯡꯗ ꯑꯩꯒꯤ ꯂꯃꯟ ꯃꯄꯨꯡ ꯐꯥꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯜꯖꯥꯔꯅ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯜꯖꯥꯔ ꯑꯁꯤ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯅꯤꯁ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯜꯖꯥꯔꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯁ꯭ꯄꯦꯅꯤꯁ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯒ꯭ꯔꯥꯟꯐꯥꯗꯔ ꯄꯥꯏꯔꯦꯠꯁꯤꯡꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯋꯥꯁꯛꯈꯤ, ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯄꯥꯏꯔꯦꯠꯁꯤꯡꯕꯨ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯀꯅꯤ ꯍꯥꯏꯅ꯫ ꯑꯩꯅ ꯄꯥꯏꯔꯦꯠ ꯑꯌꯥꯝꯕ ꯃꯨꯊꯠꯄ ꯂꯣꯏꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯥꯏꯔꯦꯠ ꯈꯔ ꯑꯗꯨ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯈꯤ꯫ ꯑꯩꯅ ꯃꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯍꯥꯠꯂꯕ ꯇꯨꯡꯗ ꯁꯃꯨꯗ꯭ꯔ ꯑꯁꯤ ꯄꯥꯏꯔꯦꯠ ꯂꯩꯇꯕ ꯁꯃꯨꯗ꯭ꯔ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯈꯤꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯐꯥꯎꯕ ꯊꯨꯒꯥꯏꯈꯤꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯝꯗꯥꯏ ꯃꯃꯥꯡꯗ ꯀꯦꯞꯇꯦꯟ ꯑꯃꯅ ꯀꯝꯄꯥꯁ ꯑꯗꯨ ꯖꯦꯛ ꯁ꯭ꯄꯦꯔꯣꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯈꯟꯖꯕ ꯑꯃꯗꯤ ꯅꯤꯡꯖꯕ ꯃꯥꯏꯀꯩ ꯑꯗꯨ ꯀꯝꯄꯥꯁ ꯑꯁꯤꯅ ꯇꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯝꯄꯥꯁ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯍꯥꯏꯅ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯖꯍꯥꯖ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯔꯦꯝꯅꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯗꯦꯚꯤꯜ ꯇ꯭ꯔꯥꯏꯡꯒꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯗꯦꯚꯤꯜ ꯇ꯭ꯔꯥꯏꯡꯒꯜ ꯍꯦꯛ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯅ ꯃꯥꯒꯤ ꯂꯪꯒꯔ ꯑꯗꯨ ꯃꯈꯥ ꯊꯥꯊꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯖꯍꯥꯖ ꯑꯗꯨ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯗꯒꯤ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨꯗꯤ ꯗꯦꯚꯤꯜ ꯇ꯭ꯔꯥꯏꯡꯒꯜ ꯃꯅꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯂꯝꯃꯤ, ꯂꯣꯏꯅꯅ ꯖꯒꯥ ꯑꯗꯨ ꯁ꯭ꯔꯥꯞ ꯆꯦꯟꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯨꯟꯕꯤꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯁꯥꯎꯕ ꯑꯃꯗꯤ ꯑꯋꯥꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯦꯅꯔꯤ ꯑꯃꯗꯤ ꯀꯇꯤꯅꯥꯕꯨ ꯎꯠꯂꯝꯃꯤ꯫ ꯀꯇꯤꯅꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯞ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅ ꯄꯤꯔꯝꯕ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯗꯣꯜꯅꯤ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯄꯥꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯔꯤ꯫ ꯀꯔꯤꯅꯥꯅ ꯃꯥꯒꯤ ꯃꯄꯥꯕꯨ ꯊꯤꯕ ꯄꯥꯝꯂꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯃꯄꯥꯅ ꯄꯣꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜꯕꯨ ꯊꯤꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯦꯟꯔꯤ ꯄꯣꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜꯒꯤ ꯃꯇꯦꯡꯅ ꯃꯄꯥꯕꯨ ꯁ꯭ꯔꯥꯞꯇꯒꯤ ꯀꯣꯛꯍꯟꯕ ꯄꯥꯝꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯂꯣꯏꯅ ꯖꯍꯥꯖꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯖꯍꯥꯖ ꯑꯃ ꯎꯔꯝꯃꯤ꯫ ꯍꯦꯟꯔꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯁꯥꯜꯖꯥꯔꯒꯤ ꯖꯍꯥꯖꯅꯤ ꯑꯃꯗꯤ ꯖꯦꯛ ꯁ꯭ꯄꯦꯔꯣꯕꯨ ꯍꯥꯠꯄ ꯄꯥꯝꯕꯅꯤ꯫
ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯃꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯖꯍꯥꯖ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ हि मचा अमदा करीना अमदी हेनरीबु पुदुना अनक्पा आइलैंड अमदा चटलम्मी सालजारना बुट प्रेट ओइरबा nga खरा मखोइगी मनिंगदा थारखिरम्मी अदुबु लाइबक फबदगी मखोइ आइलैंड अदुदा यौरक्लम्मी सालजारसु मखोइगी मनाक यौरक्लम्मी अदुबु सालजारगी भूत अमना कंगफानदा खोंग हेक थंबगा मैखु ओंदुना मांगखिरम्मी मखोइसिंग असि समुद्रदा लैबा भूत प्रेट ओइबा मरमना कंगफानदा खोंग थंबा यादे चांस असि लौदुना मखोइ लोइना आइलैंड अदुगी मनुंगदा चंगखिरम्मी मफम अदुदा मखोइ अहुम लांग अमदा थुखिरम्मी अमरोमदा सालजारना मागी जहाजता बंदी ओइदुना लैबा बालबोसादा नंगना करीगुंबा हिंगबा पामलबदी जैक स्पैरोबु मफम असिदा पुरउ हाइरम्मी बालबोसा मागी क्रूसिंगा लोइनादुना आइलैंड अदुदा यौरक्लम्मी मफम अदुदा जैक स्पैरो हेनरी अमदी करीनाबु फादुना थंबा उल्ली तसेंगबमक्ति जैक स्पैरोबु फाजिंदुना थमलिबा मी असि जैक स्पैरोगी अरीबा येकनाबा अमनी अदुबु हौजिक महाक्की मचनुपीबु जैक स्पैरोदा लुहोंगबा पामली अदुबु मफम असिदा बालबोसा यौरक्तुना जैक स्पैरोबु कनबीरमी महाक्ना सालजारगा यानखिबा अदु थुगाइरमी बालबोसाना जैक स्पैरोदा हाइरमी एनी हाउ तौरगा अइना प्रिसाइडन की त्रिशूल अदु पामी मसी सिजिनरगा बुट प्रेट सिंग अदु लोइना हाटपा यागनी जैक स्पैरोना हौजिक अइखोइगी नाक्ता जहाज अमत्ता लैते लोइनाना समुद्र असिदा ख्वाइदगी यांगना चटपा अदुदी सालजारगी मनाक्ता लई हाइरमी बालबोसाना हाइरमी हौजिक जहाज अमखक्तदी लई मसीगी जहाज असिना सालजारगी जहाजतगी हेन्ना यांगना चंग चटपा ngamgani जहाज असी अतई करीसु नते ब्लैक पर्ल जहाजनी अदुबु ब्लैक पर्ल जहाज असी बोतल मनुंगदा लैरी मतम अमदा ब्लैक बियरना बोतल मनुंगदा हापचिंदुना थमखिबनी मखा ताना बालबोसाना हाइरमी जहाज अदुबु बोतल मनुंगदगी लौथोकनबगीदमक ब्लैक पर्ल की थांग असिना थिंदबा यारोय महाकी मनाक्ता ब्लैक बियर की थांग अदु लैरमी लोइनाना थांग अदु जैक स्पैरोना थमलिबा बोतल अदुदा थिनखिरमी लोइनाना बोतल अदुगी मनुंगदा ब्लैक पर्ल लैरी बोतल अदु काइखिरमी लोइनाना जैक स्पैरोना ब्लैक पर्ल असी मपान थोलक्कदौरे हाइना खंगबदगी समुद्र यौना पुरक्लमी समुद्र यौना चेनबा मतमदा बोतल अदु मपुंग फाना काइखिरमी मफम असिदा ब्लैक पर्ल असी खजिक्तंग चाउथोकलमी मतुंग तारकपदा जैक स्पैरोना जहाज अदुबु थांगत्तुना समुद्रदा लंगथखिरमी अदुबु ब्लैक पर्ल असी पिकपना मरम ओइदुना समुद्र मनुंगदा लुक्थखिरमी मखोइ लोइनमक मथ्वाइ नुंगाइरमदे अदुबु ngaihak लैरबा तुंगदा ब्लैक पर्ल असी हानगी फिबमगुम समुद्रगी मथक्ता हौगतखिरमी हौजिक बालबोसाना मखोइ अहुमबु फाजिनखिरमी लोइनना प्रिसाइडन की त्रिशूल थीबा चटपगी खोंसत हौखिरमी ngaihak चटलबा तुंगदा करीना अमदी हेनरीबु पुनसिनबा अदु थादोकलमी मरमदी करीना खक्तना मफम अदु यौना चटपगी मेप अदु पाबा है महाक्की मनाक्ता महाक्की मपागी डायरी लैरमी बालबोसाना डायरी अदु उबा मतमदा डायरी असी कदाइदगी लाकपनो हाइना करीनादा हंगलमी करीनाना हाइरमी मसी अइगी इपाना पिरंबा खुदोलनी बालबोसाना हाइरमी मसीगी मथक्ता मार्निक अमसु यावबनी करीनाना अइगी नाक्ता लैरी हाइरमी मतम अदुदा बालबोसागी योंग अदुना मार्निक अदु पुदुना चेनखिरमी मफम असिदा बालबोसा यामना शांतिदा लैबा उतखिरमी करीना असी अतई कनासु नते बालबोसागी मचानुपीनी मफम असिदा जैक पु पुनसिंदुना थमली लोइनाना जैक स्पैरोना वारीसिंग असी लोइना तारमी करीना असी बालबोसागी मचानुपीनी हाइबसी जैकना खंगलम्मी बालबोसाना वाफम असी कनासु खंगदनबा जैक स्पैरोगा दिल अमा तौबा पामलम्मी जैक स्पैरोना हाइरमी अइगी निंखा तंबा पीबियु लोइनाना अइगी कंपास अदुसु अइंगोंदा पीगदबनी हाइरमी बालबोसाना हाइरमी मचानुपीना मपाबु कैदौनुंगदा पाइरेट अमनी हाइना थाजरोय लोइनाना जैकना हाइबा वाफम अदुसु यारमदे मतम अदुदा हेनरी ब्रिटिश आर्मी लाकपा उरमी जहाज असिना मखोइगी जहाज मनाक्ता अटैक तौगदौबा तंजा अदुदा सालजारगी जहाज अदु मफम अदुदा लाकलमी सालजारगी जहाजना ब्रिटिश की जहाज अदु मपुंग फाना थुगाइदुना मांगहलमी मखा तारकपदा सालजारना ब्लैक पर्ल द फाउबा अटैक तौबा हौरमी बालबोसा अमदी मागी क्रू मेंबर सिंगना प्रेट मयाम सिंग अदुगा खुद थोकनरमी
ꯃꯇꯝ ꯑꯗꯨꯗ ꯁꯥꯜꯖꯥꯔꯅ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯁꯥꯜꯖꯥꯔ ꯎꯕꯗ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯜꯖꯥꯔꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯡ ꯇꯥ ꯁꯣꯛꯅꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯔꯤꯅꯥꯅ ꯑꯇꯤꯌꯥꯗ ꯂꯩꯕ ꯊꯋꯥꯏꯃꯤꯆꯥꯛꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜꯒꯤ ꯂꯝꯕꯤ ꯐꯪꯂꯒꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯜꯖꯥꯔꯒꯤ ꯊꯥꯡ ꯑꯗꯨꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯕꯨ ꯍꯥꯠꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯅꯥꯅ ꯑꯥꯏꯂꯦꯟ ꯌꯧꯔꯛꯂꯦ, ꯍꯥꯏꯕꯗꯤ ꯀꯪꯐꯥꯟ ꯌꯧꯔꯛꯂꯦ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯁꯥꯜꯖꯥꯔꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯅꯥ ꯇꯝꯅ ꯆꯪꯗꯨꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯔꯤꯅ ꯁꯥꯜꯖꯥꯔꯕꯨ ꯊꯤꯡꯈꯤꯔꯝꯃꯤ꯫ ꯕ꯭ꯂꯦꯛ ꯄꯔꯜ ꯖꯍꯥꯖ ꯑꯁꯤ ꯂꯩꯃꯥꯏꯗ ꯍꯦꯛ ꯊꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯥꯜꯖꯥꯔꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯂꯣꯝꯗ ꯂꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯥꯜꯖꯥꯔꯁꯨ ꯍꯦꯟꯔꯤꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯖꯍꯥꯖ ꯑꯗꯨꯗ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯍꯦꯟꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯜꯖꯥꯔꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯦꯟꯔꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯔꯤꯅꯥ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯍꯦꯟꯔꯤꯕꯨ ꯄꯥꯝꯖꯕ ꯈꯔ ꯐꯥꯎꯔꯛꯈꯤꯔꯝꯃꯤ꯫ ꯕꯥꯜꯕꯣꯁꯥꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜ ꯐꯪꯂꯕꯗꯤ ꯍꯦꯟꯔꯤ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯅꯥꯟꯊꯣꯛꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯔꯝꯅ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯗꯥꯏꯃꯟ ꯀꯌꯥꯃꯔꯨꯝ ꯎꯕ ꯐꯪꯂꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯎꯔꯤꯕ ꯑꯔꯪꯕ ꯗꯥꯏꯃꯟ ꯃꯥꯟꯕ ꯑꯁꯤ ꯑꯇꯤꯌꯥꯒꯤ ꯊꯋꯥꯏꯃꯤꯆꯥꯛꯀꯤ ꯔꯤꯐ꯭ꯂꯦꯛꯁꯟꯅꯤ, ꯍꯥꯏꯕꯗꯤ ꯑꯇꯤꯌꯥꯗ ꯂꯩꯕ ꯊꯋꯥꯏꯃꯤꯆꯥꯛ ꯃꯌꯥꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯥꯏꯊꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯀꯔꯤꯅꯥꯅ ꯂꯩꯃꯥꯏꯊꯛꯇ ꯂꯩꯕ ꯃꯥꯔꯅꯤꯛ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯔꯅꯤꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯇꯤꯌꯥ ꯃꯊꯛꯇ ꯊꯋꯥꯏꯃꯤꯆꯥꯛ ꯑꯣꯏꯅ ꯎꯔꯤ꯫ ꯑꯇꯤꯌꯥꯗ ꯂꯩꯔꯤꯕ ꯊꯋꯥꯏꯃꯤꯆꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯥꯅ ꯎꯕ ꯃꯇꯝꯗ ꯃꯥꯔꯅꯤꯛ ꯑꯃ ꯋꯥꯠꯄ ꯃꯔꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯉꯥꯜ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯃꯥꯔꯅꯤꯛ ꯌꯥꯎꯗꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯥ ꯂꯥꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯔꯅꯤꯛ ꯌꯥꯎꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯥꯔꯅꯤꯛ ꯑꯁꯤ ꯀꯔꯤꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯔꯅꯤꯛ ꯑꯁꯤ ꯕꯥꯜꯕꯣꯁꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯃꯄꯥꯅ ꯄꯥꯏꯕ ꯃꯥꯔꯅꯤꯛ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯥꯅ ꯃꯥꯔꯅꯤꯛ ꯑꯗꯨ ꯃꯥꯒꯤ ꯊꯝꯐꯝ ꯃꯐꯝ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯦꯛ ꯍꯥꯞꯆꯤꯟꯕꯒ ꯌꯥꯝꯅ ꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯑꯁꯤ ꯇꯪꯈꯥꯏ ꯇꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯑꯃꯗꯤ ꯀꯔꯤꯅꯥ ꯃꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯣꯔ ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯎꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛ ꯇ꯭ꯔꯤꯁꯨꯜ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯦꯟꯔꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯃꯁꯤ ꯍꯦꯟꯔꯤ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯁꯥꯜꯖꯥꯔꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯟꯔꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯁꯥꯜꯖꯥꯔ ꯑꯁꯤ ꯂꯩꯃꯥꯏꯗ ꯈꯣꯡ ꯊꯝꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯁꯥꯜꯖꯥꯔꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯔꯤꯅꯥꯅ ꯄ꯭ꯔꯤꯁꯥꯏꯗꯟꯒꯤ ꯇ꯭ꯔꯤꯁꯨꯜ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯈꯪꯍꯧꯗꯅ ꯕ꯭ꯂꯥꯁ ꯑꯃ ꯊꯣꯛꯂꯛꯄ ꯃꯔꯝꯅ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯀꯔꯤꯅꯥꯗꯒꯤ ꯈꯔ ꯂꯥꯞꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯥꯅ ꯇ꯭ꯔꯤꯁꯨꯜ ꯑꯗු ꯍꯦꯛ ꯂꯧꯈꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯔꯤ ꯍꯥꯏꯕꯗꯤ ꯁꯥꯜꯖꯥꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯍꯦꯟꯔꯤꯅ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯂꯧꯈꯤꯔꯝꯃꯤ꯫ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯁꯥꯜꯖꯥꯔꯒꯤ ꯑꯁꯦꯡꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯇ꯭ꯔꯤꯁꯨꯜ ꯂꯣꯏꯅꯗꯨꯅ ꯖꯦꯛ ꯁ꯭ꯄꯦꯔꯣ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇ꯭ꯔꯤꯁꯨꯜꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯖꯦꯛꯀꯤ ꯊꯕꯥꯛꯇ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯔꯤ ꯂꯩꯕ ꯃꯔꯝꯅ ꯗꯥꯏꯔꯤ ꯑꯗꯨꯅ ꯖꯦꯛ ꯁ꯭ꯄꯦꯔꯣꯕꯨ ꯉꯥꯛꯊꯣꯛꯄꯤꯈꯤ꯫ ꯍꯦꯟꯔꯤ ꯑꯃꯗꯤ ꯀꯔꯤꯅꯥꯅ ꯚꯥꯞ ꯇꯥꯔꯛꯈꯤ, ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯇ꯭ꯔꯤꯁꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯏ ꯍꯥꯏꯕ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯦꯞꯍꯟꯅꯕ ꯇ꯭ꯔꯤꯁꯨꯜ ꯑꯁꯤ ꯊꯨꯒꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯟꯔꯤꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯇ꯭ꯔꯤꯁꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯀꯛꯇꯨꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯇꯦꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗ ꯂꯩꯔꯝꯕ ꯁ꯭ꯔꯥꯞꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯜꯖꯥꯔ ꯑꯃꯗꯤ ꯃꯥꯒꯤ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯨꯁꯨ ꯁ꯭ꯔꯥꯞ ꯀꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅꯃꯛ ꯃꯤ ꯑꯣꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯁꯃꯨꯗ꯭ꯔꯒꯤ ꯃꯌꯥꯏꯗ ꯁꯦꯝꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯤꯛꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯕ ꯕꯥꯜꯕꯣꯁꯥꯅ ꯂꯪꯒꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯖꯦꯛ ꯁ꯭ꯄꯦꯔꯣ, ꯀꯔꯤꯅꯥ ꯑꯃꯗꯤ ꯍꯦꯟꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯪꯒꯔꯒꯤ ꯃꯇꯦꯡꯅ ꯃꯊꯛ ꯌꯧꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ꯫
ꯃꯇꯝ ꯃꯗꯨꯗ ꯀꯔꯤꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯦꯛ ꯅꯥꯟꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯕꯥꯜꯕꯣꯁꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯕꯥꯜꯕꯣꯁꯥꯒꯤ ꯃꯈꯨꯠꯇ ꯂꯩꯕ ꯊꯋꯥꯏꯃꯤꯆꯥꯛꯀꯤ ꯇꯦꯇꯨ ꯑꯗꯨ ꯎꯔꯕ ꯇꯨꯡꯗ ꯕꯥꯜꯕꯣꯁꯥ ꯑꯁꯤ ꯃꯥꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯜꯖꯥꯔꯁꯨ ꯂꯪꯒꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯑꯗꯨ ꯕꯥꯜꯕꯣꯁꯥꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯣꯡꯊꯗꯨꯅ ꯁꯥꯜꯖꯥꯔꯗ ꯊꯥꯡꯅ ꯊꯤꯟꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯜꯕꯣꯁꯥ ꯁꯤꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯦꯛ ꯁ꯭ꯄꯦꯔꯣ, ꯀꯔꯤꯅꯥ ꯑꯃꯗꯤ ꯍꯦꯟꯔꯤꯒꯤ ꯊꯋꯥꯏꯗꯤ ꯀꯟꯈꯤꯔꯝꯃꯤ꯫ ꯖꯍꯥꯖ ꯃꯊꯛꯇ ꯂꯩꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯅ ꯕꯥꯜꯕꯣꯁꯥ ꯁꯤꯔꯦ ꯍꯥꯏꯕꯗ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯟꯔꯤ ꯑꯃꯗꯤ ꯀꯔꯤꯅꯥꯕꯨ ꯎꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄ ꯃꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯤ ꯑꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯍꯦꯟꯔꯤꯒꯤ ꯃꯄꯥ ꯋꯤꯜ ꯇꯔꯅꯔꯅꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯄꯤꯈꯤꯕ ꯂꯤꯛ ꯑꯗꯨ ꯃꯄꯥꯗ ꯑꯃꯨꯛ ꯍꯦꯟꯔꯤꯅ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯋꯤꯜ ꯇꯔꯅꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯦꯂꯤꯖꯥꯕꯦꯊꯄꯨ ꯎꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯖꯦꯛ ꯁ꯭ꯄꯦꯔꯣꯅ ꯗꯨꯔꯕꯤꯟ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯦꯛ ꯁ꯭ꯄꯦꯔꯣꯒꯤ ꯃꯅꯥꯛꯇ ꯕ꯭ꯂꯦꯛ ꯄꯔꯜ ꯖꯍꯥꯖ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫